2023 gi second quarter gi mari suba Sabbath aykhoy yawrakre ngasi Sabbath school lesson number 4 ni para asigi mamingna fear God and give glory to him ishor bukiyu aduga mahaki matik magun adubu phongdo u matik magun adubu chawkhat hallu haibase ngasi lesson number 4 gi para gi mamingni amuka hanna tabi riben khoy mayambo Christian Living Ministry Manipuri Sabbath School Lesson Study gi behalf tigi amuk kahna nakoy welcome tawzabani para asin naina re hairaga ishor bu ki ba hai base karino aduga ishor ge matik magun ase aikoina kramaina phongdok pangamgani haibado aikoina soidana uba phangani aduna nakoy ge Bible amasung Sabbath School Lesson Study book adu hangdok le hairaga ishor bu ki ba ishor gi matik magun chawkhat han ba haibase karibu no haibado aikoy mayam changlaga naina minase ngasi gi memory text oina author na aikoy da pb ribasi phongdok piba taramari gi tarani thoi aduni Revelation 14 verse 12 adu ngasi gi memory text ni aikoy amok tang yengsi asumaina haye here is the patience of the saints. Here are those who keep the commandments of God and the feet of Jesus. Sumaina haye. Asida aseng ba missing gi sarga changa da ba missing adugi kuina khangbi ba adu laye. Adudi krino hairabadi adudi kanano hairabadi ishor gi yathang sing adu bungak laga leiba amasung Prabhu Jisu Christ bu thazaba sing aduni haye. Ichini now sing masigi memory text gi aikoina samlap na uba ngam se krira ishor gi aseng ba mi sing sense haiba sarga changa da ba mi sing che karam ba mi sing oigadra hairabadi ishor gi yathang sing adubu ngak laga leiba amasung Jisu Christ bu lausin ba aduna oigani haibse aikoina taseng na uba phange yathang adu khak ngak laga aikoina sarga yoba ngam loi amasung Jisu bu thazaba khak aduna su sarga da aikoi bu pubigini haina Bible na haide Krigumba aikoina Jisu bu thazarabadi mahaki yathang adu ngakadabani haibase ngasigi memory text ge aikoina uwe maru oina keep the commandments of God the feet of Jesus ka ishor gi yathang ngakpa amasung Jisu Christ gi thazaba makto aikoi gi punsi da leibase masi sarga changadaba miyoising adugumba gun oigani haibase ngasigi memory text na aikoi bo takpiri As a Christian, aikoy Christian ama oina. Prabhu Jisu Christ bu thazaba ama oina. Taseng namak Jisu Christ na aikoy bu amukka lauba sargada pubi na naba mahaki second coming ado taseng namak lakni habasa aikoy na thazay. Aduga amukka Jisu na magi missing bu sargada pubi na naba amukka ani suba oina lenglakada base yamna thuna lenglakrani habasa aikoy na thazay. Adubu maraktadi Christian oirabasu Jisu Christana lenglak pase masidi lenglak ma adum lak la roida haina mahaki second coming asibu chingding na dabasu laitaba nate ngasigi Sabbath school da aikoina asumaina yamna interesting oiba wari macha ama aikoina adumaina uba phange theater amada lila drama sananaba ready tawraga laikhraba adubu backstage haibadi stage adugi maning aduda makoina thorang tawringai aduda stage adugi maning da mai chake haye aduda drama aduda maduda saruk yagadoriba comedian haise natraga a clown joker ama phagi haiba ama phagi joke ai tawgadaba nupa amana mai chakre haina stage ta chen thoraga mayam audience mayam yengningai ngairiba mayam aduda haiki adubu audience sing aduna kari khanke o mahak se comedian ne mahak se phagi tawbane mai chake habse phagi ne haina makoina khupa khuraga haina nokpi ki amuka comedian aduna haye asengba makna koi chathokro natradi loina sinani haina haike adubo makoina khanbadi ngangliba sakliba pumna makse joke ne phagi ne haina lowbi ki sumaina ngasisu aikoigi Christian gi punsi da Jisu Christana lakani haibase yam thuna lakani haibase miyoi khragi damakti joke oina phagi oina ta tuna su leibe yawi Christian oijarba su masibu thazadbase adumak leibani adubu aikoidi adugumna Jisu Christana thuna dawre haibasida aikoina phagi oina khanbi daba ko phagi oina khanbi daba adubu taseng namak Jisu Christa se lakhrani haibase aikoina masi se ningsing se haibase aina sumaina haininge
aduna aikoina Revelation 14 gi 7 aduda aikoina yengba kanda Sargadut aduna purakkiba everlasting gospel lomba naidaba afabu wapau ado karina haudokki hairaga fear God and give glory to him ishorbu kiyo aduga ishorge matik magun adubu phongdo maramdi maki wayal bichar ado lakre ko taibang pan malem atya pot kuding makpu sembi ba mapu adubu khrum khro haina laurakhi aduna masigi artha asibu ishorbu kiyo haibase aikoi gyan tananabagi damakta masung ishorbu karam haina ishorgi matik magun ase aikoina chauthok hansira haibase aikoina khangse hairabadi masigi three angel messages ase aikoina phachana gyan taba tai we must understand the meaning of this message masigi sargadut ahumna laurak liba ishorbu kiyo ishorgi matik magun chaukhalo haibagi artha se karira haibata aikoina taseng na khangdoktrabadi aikoi ishorbu kiba ngamloi ishorgi matik magun busu chauthok hanba ngamloi aduna ngasi gi hapta asida aikoina nainagadabase how should we fear God ishorbu aikoi karamaina ki shira aduga ishorbu kiba haibase karira what does fearing God mean aduga amuka ishorbu kiba haibase aikoi practical way aikoi khut thokna chin thokna thabak thokna utpa yabra aduga ishorbu kiba haibase nitigi oigadabra natraga once in your life khak thokpa duni yaraba aduga amuka ishorbu aikoina karamaina matik magun aikoina miyoiba aikoina phongdokpa ngamgadra aduga kana no karamba miyoina ishorbu kiraga ishorgi matik magun adu phongdokpa ngamgadage haibase masigi hapta asida aikoina naina minagadori Okay, phare judi hojikti aikoina how should we fear God aikoi karamaina ishorbu ki shira ko Sunday ki portion aduda aikoina yengba kanda what does fearing God means natraga fear God ishorbu kiba haibase karino haibada aikoina muktang sumaina yengminasi aikoina Nehemiah 5 ki 50 kanda but I did not do so because of the fear of God ishor na aibu chairak pi khrani ishor na aibu dandi pi khrani haina ishorbu kiba adudagi tauba nate haina Nehemiah 5:15 da hai masi kari haibra ishorbu kiba haibase kari no haibado aikoina sumaina yengsi fearing God haibase ishorbu kiba haibase atoppa karibu sunate isin announcing adubu masidi ishorbu respect tauba honor tauba admire tauba natraga loyal mangonda piba ko ishorbu aikoina ikai khumnaba natraga ishorbu aikoina pamjaba ishorgi sibada pukning changba adubu ishorbu kiba haina hai aduna book of Revelation ase phongdok piba lairik ase aikoi miyoibagi itihas loisillamdai asida kari thorakadage amasung masigi loisillamdai thorakliba phibam asida miyoibana karam haina thorang langgadage Jisu Kristana thuna lakadaba matam asida aikoi kari thorang langgadabano haibado aikoi bu utpibani aduga Revelation hairiba phongdok piba hairiba lairik asina miyoiba aikoi bu kanbinanaba ishorgi Prabhu Jisu gi Kristagi karamba plan laibra asigi plan laiko nangbo aina kanbining se asil laiko haibado ishorna aikoi bu mayak sengna reveal uhanbiye aduga loina na amuka Satan na aikoi bu ishorgi kanbiba aduda changdaninga aikoi bu phattaba thabak tawninga aikoi bu manghaninga siliba plan sing adusu unmarks tawbibani maikhum hangdok piraga Satan na asmaina sillaga leire sillo adubu aigi plan nang bu kanbina nabadi asi leibani ko haina ishorna aikoi bu mayak sengna utpibase phongdok piba lairi the book of Revelation asida aikoi bu asumaina takpi duna laye aduna masida Greek ki word aikoina Revelation 14 gi 7 the fear God hairiba fear haibase aikoina original language te yengba kanda phobia haye kiba ko phobia masi kiba se krira ishorna aibu ngasa haikibagumna dandi pigani aina magi wahaiba indradi aibu hatoklani aibu papta tahalani natrag aibu punishment pirani haina kiba adubu natte adubu asidi kari no hairaga sense of right khumna ba aduni o ishor asi ingam ngamba mapuni ko mase aikoina khurumbada matik chai ko haina aikoina yamna respect pi ba mabu admire yamna pamjaba aduga mangonda loyal yamna tauba ko aikoigi ningzaba khudingmak aikoigi will khudingmak ase ishor ngonda surrender tauba adubu ishor bu ki ba haibani
isam samna hairabada ishorbu kiba haibagi arthadi ishorbu nungsiba haibani haibase ngasigi paradigi aikoina sumaina uwe aduna aikoina ishorbu nungsi se ishorbu ki se ishorbu respect tause hairabadi ahanbada aikoi kri tawba tai we must understand who he is Ishor ase kanara, Jishu Krista ase kanara, karamba mira haibado, ekoi hana khangbata, and what he can do in our lives. Aduga mahang na aigi punsida nangi punsida, ekoi mayam gi punsida, kari tawbiba ngambra haibado, ekoi na khanglaba matamda, ekoi soidana mag ishor bu kigani. Arthadi meaning, ishor bu nungsi gani, ishor bu ikai khomda gani. O ishor gi mating magun ado ekoi na uba ngamlaba. Ishor gi ingam ngamba mahaki pangal losing, adu aikoina khanglaba amasung ishorna aigidamak kari tawbiba ngambra haibado aikoina hek khangba matamda ichininaw sing aikoi soidana ishorbu ki gadori bane ishorbu nungsi gadori bane ishorbu pam gadori bane ko aduna aikoi ishorbu ikai khomna ba haibado matam aduda aikoi ngonda lakani hai we fear God aikoina ishorbu nungsiba aikoina ishorbu respect tawba aikoina ishorbu ikai khomna ba haibase karigi damaktara because of his infinite wisdom. Miyoybagi wakan na lambang amdaba mahaki adukki matik haisingba adu uraga o ishor ase adugumbani ko. So knowing God ishor bukang ba adu ko who he is kanara his unbelievable power mahaki aikoy na thazabagi wangmada mangonda lady ba sakti nangbu semba ngamba ngamba machin na si tho hairaga thokpa ko adugumba ising nungsit ising ichaw kaya bumana magi wahay khakta na kham khiba adugumba power kaya adu urga aikoi ishor bu respect of ham thoe kai khumna bam thoe aduga and his amazing grace aduga mahaki karamba yamna ngakhraba adugumba thauza aikoi miyoy bana kaya muk phatrabasu ishor gi nungsiba aduna aikoi bu amuka mahaki thauza duna kupsin biba asigumba mayam ase uraba kanda ichin inausing aikoi soidana ishor bu ikai khumna gadori bani aduna ishor bu ekoi ki se ishor bu nungsi se ishor bu ikai khumna se hairabadi ishor ase kanara haibase ekoi hanna khangpham thoi aduna aigi punsida nangi punsida ekoi pumnamak ki punsida ishor na kri tawbi ba ngambra haibadu uba kanda for sure soidana ma nang ai ishor bu ikai khumna gadori bani okay fearing God involves submitting to his will and living for him. Ishorbu kiba ishorbu ikai khumna bahai base isini rausing krira icham cham na masidi ai khoi gi pamjaba khuding ase ai khoi gi will khuding ma nangi kosida hingdaba adubu ishor ngon da surrender tawba aduga magi apambada hingba adubu ishorbu kiba ishorbu nungsiba ishorbu ikai khumna ba kawe hai base ngasi gi sunday gi portion de aikoina sumaina uba phang Parazik de aikoina ishor bu kiba haibase kari no haibado khangdokhrabagi matungda auje aikoina yengadabasi fearing God in a practical way natraga fearing and obeying God ishor bu kiba amasung ishor na haiba inba ishor bu nungsiba ishor bu ikai aikoi gi thabak thokna practical oina uthokadabani haibagi maramda amuktang yengse Ecclesiastes 12 ki 13 da sumaina haye fear God and keep his commandments for this is man's all haye ko ishor bu kiyo amasung mahak kiya thangsing adunga o maramdi miyoy bana tawgadaba pumnamak ase masida punkrabani masidi yawkrabani haye ichini now sing miyoy ba amagi tawpham thokpase sarga chatche haina miyoy ba amagi tawpham thokpa adudi karino hairabadi ishor bu kiba ko haibadi ishor bu nungsiba ishor bu ikai khumnaba ishor bu ahan bada thamba ishor bu aikoina wangna thangatpa aduga loina na mahak na haiba inba mahaki yathangsing adu inba masine hai miyoy bagi duty se masigi wangmada karisu leite nangna karigumba ishor bu ikai khumnarba ishor na haibadu ilaba that's all maduni yakre haina ningthau Psalm 12 ki 13 da haibi aduga aikoina Old Testament gi account adum yengma kanda Deuteronomy 6 ki 2 de yengma kanda Moses na kari hai ishor bu kiba ko ishor bu nungsiba ishor bu ikai khumna ba haibase karibu no harga mase atoppa karibu su natte adubo it is to keep his commandments ishor gi yathang sing adu ngakpa haibadi obedience haiba inba
ꯑꯩꯅ ꯆꯤꯟ ꯈꯛꯇꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯆꯤꯟ ꯊꯤꯕꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗꯁꯨ ꯑꯗꯨꯃꯛ ꯎꯔꯒ ꯂꯩ ꯑꯗꯨꯅ ꯃꯣꯖꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯉꯥꯛꯄꯅꯤ ꯅꯤꯡꯊꯧ ꯁꯣꯂꯣꯃꯣꯟꯅ ꯀꯔꯤ ꯍꯥꯏꯌꯦ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯦꯛꯀꯂꯦꯁꯤꯌꯥꯁ 12:13 ꯑꯗꯨꯗ ꯄꯥꯈ꯭ꯔꯕꯅꯤ ꯑꯣꯀꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯏ ꯏꯁꯣꯔ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯦ ꯆꯤꯟꯕꯥꯟꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯦ ꯊꯕꯛ ꯊꯣꯛꯅ ꯀꯔꯝ ꯍꯥꯏꯅ ꯕꯥꯏ ꯑꯣꯕꯤꯗꯤꯌꯦꯟꯁ ꯍꯥꯏꯕ ꯏꯜꯂꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯇꯧꯀꯣ ꯑꯁꯤ ꯇꯧꯒꯅꯨꯀꯣ ꯑꯁꯤ ꯉꯥꯡꯉꯨꯀꯣ ꯑꯁꯤ ꯉꯥꯡꯒꯅꯨꯀꯣ ꯑꯁꯤ ꯆꯥꯎꯀꯣ ꯑꯁꯤ ꯊꯛꯀꯨꯀꯣ ꯑꯁꯤꯗꯤ ꯇꯧꯒꯅꯨꯀꯣ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯊꯣꯛꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯏꯟꯕ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯕꯨ ꯀꯤꯕ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯕꯨ ꯕꯦꯕꯥꯔ ꯇꯧꯕ ꯍꯥꯏꯅ ꯀꯧꯋꯦ ꯍꯥꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯇꯥꯛꯄꯤꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯌꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯜꯕꯔꯤ ꯀ꯭ꯔꯣꯁꯇ ꯇꯥꯔꯒ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯏ ꯇꯥꯕꯤꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯒ꯭ꯔꯦꯁ ꯊꯧꯖꯥꯜ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯄ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯦꯛꯖꯦꯝ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯗ ꯍꯥꯏꯕꯗꯤ ꯊꯧꯖꯥꯜ ꯂꯩꯈ꯭ꯔꯕꯅꯤꯅ ꯌꯥꯊꯪ ꯉꯥꯛꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯦ ꯑꯦꯐꯤꯁꯤꯌꯟꯁ 2ꯒꯤ ꯚꯔꯁ 8-9 ꯑꯗꯨꯗ ꯋꯥꯍꯪꯁꯤꯡ ꯑꯁꯤꯃꯛꯁꯦ ꯑꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯀꯔꯤ ꯍꯥꯏꯌꯦ ꯅꯣ ꯍꯥꯏꯌꯦꯅꯦ ꯅꯠꯇꯦ ꯍꯥꯏꯌꯦꯅꯦ ꯑꯩꯈꯣꯏ ꯊꯧꯖꯥꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯊꯪ ꯉꯥꯛꯂꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯍꯪꯂꯒ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯅꯣ ꯅꯠꯇꯦ ꯑꯣꯏꯗꯦ ꯍꯥꯏꯌꯦꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯃꯍꯥꯛꯅ ꯚꯔꯁ 10 ꯑꯗꯨꯗ ꯑꯦꯐꯤꯁꯤꯌꯟ 2:10 ꯑꯗꯨꯗ we are created in Christ Jesus for good works ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯨꯝꯅ ꯍꯤꯡꯂꯒ ꯁꯔꯒ ꯆꯠꯅꯤꯡꯉꯥꯏ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕు ꯊꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯗ ꯄꯔꯄꯁ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯁꯦꯝꯂꯛꯈꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯔ ꯍꯥꯏꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯃꯤꯕꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄꯅꯦ ꯍꯥꯏꯕꯅꯦ ꯃꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯎꯠꯊꯣꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯗ ꯁꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕ ꯋꯥꯅꯤ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄꯁꯤꯁꯨ ꯃꯍꯥꯛꯅ ꯌꯥꯊꯪꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯅꯕ ꯌꯥꯊꯪꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯅꯕ ꯃꯨꯠꯊꯠꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ Matthew 5ꯒꯤ verse 17-19 ꯑꯗꯨꯗ ꯄꯥꯕ ꯀꯥꯟꯗ ꯀꯔꯤ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯁꯦ ꯑꯩꯅ ꯂꯥꯛꯄꯁꯦ ꯌꯥꯊꯪ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯤꯡꯉꯥꯏ ꯅꯠꯇꯦ ꯑꯗꯨꯕꯨ to fulfill it ꯃꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯉꯥꯏ ꯂꯥꯛꯄꯅꯤ ꯍꯥꯏꯅꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯌꯥꯊꯪ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ we show that we fear God by keeping His commandments by His grace. Aduna masida aikoina ubadi karira. Aikoina ngasi yathang ngakpa ngamlibase. Aikoina ngasi yathang ngakpa ngamgadoribase. Aikoina ngasi yathang ngakya haina khallibase. Aikoigi pangalna nangi dharma chenba aduna kaidongai desu ngamloi adubu Jishu Christagi grace thawjal mapan aduna ngamgani hai. John 14:15 da kari hai. Aikoina chinpa oina khangraba. If you love me, keep my commandments. Nangna aibu nungsirabadi aigi yathangsing adu ngao haina Jishu Christagi machinmakna haikraba wafamni. Kanagumba aikoina Jishu bu nungsi hairaga ma adu ngaktarga mana haibadu indraga leirabadi kari haye madu chinthibane haina Bible na sengna haibiyene. Aikoina yathang ngaklibase karigina aikoina Jishu bu nungsibagine. Aikoina Jishu bu nungsibagi aikoina yathang ngakpane. ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯂꯒ ꯉꯥꯛꯄꯒꯤ ꯃꯄꯥꯟꯗ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ John 14:15 ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯄ ꯉꯝꯕꯅꯤ ꯃꯥꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯂꯒ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ
Mana haibadu inba ngamgadawribani. Aduna ishorbu ikai khumnaba, ishorbu fear toba, respect toba, honor toba, admire toba haibase aikoigi thabak thokna uthokadabani through obedience maina haibado illaga thabak thokna pangthoklaga mana asi tawo asi ngao haiba yathang pumnamak ishorbu nungsiba kawe haina ishorbu kiba kawe haina aikoina hujiki Monday gi portion adudigi aikoina sumaina tamjasi. Makasa tarakpada hojikti fearing God every day natraga living a God-centered life ka ishor bu niti gi ikai khumnaba ishor bu niti gi nungsiba ishor bu niti gi pamjaba ka aduna ishor bu aikhoi gi punsida mahakpu center oiraga mahakna maningdasu mamangdasu mayaidasu leiraga hingba punsi ase darkar taye ishor bu nungsiba ishor bu kiba ishor bu respect toba mahaki yathang ngak pa haibase one time punsi da amarak thokadaba thodok nate adubo every day every moment numit khudingi mikup khudingi aikonda leigadabani haina Tuesday gi parada aikoi bu takpi dunari aduna isini now sing masida fearing God goes beyond keeping his commandments haye ko ishor na haiba inba adu khak tuna oklamdre adugi wang mada chatkadabani ishor bu nungsi ba haibase ishor bu ikai khumna ba haibse yathanga khre loire man haibe in khre loire haibaduna yade haye if we fear God akoina ishor bu kirbadi we will make him our only Lord and we will live to serve him. Deuteronomy 6:13, Matthew 6:33 da akoina sumaina yeng baganda akoina ishor bu ikai khumna rabadi akoina ishor bu nungsirabadi akoina ishor bu pamlabadi mahak natba atopa kanadasu aikoi depend tawraga hingba yade haine ko our only Lord mahak khaktane aikoi bu kanbi bangamba haibase aikoi gi thazaba do mangonda totally depend oiraga hingadabane hai aduga aikoi gi punsi ase magi seba bagi damakta aikoi kathoraga hingpham thoi haine Matthew 6:33 da seek ye first the kingdom of God and his righteousness ko ishorgi ningthau leibak amasung mahaki dharma chenbado nangna seek ye first ahan bada nangna thigadabane first seek ahan bada thigadaba ko ahan then aikoi gi punsida ayuk hek haugat pada ishor bo hana thiba ishor ngonda hana changjaba ishor ngonda hana surrender tauba mabu aikoi gi ipagumna mahakpu ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯉꯥꯖꯔꯒ ꯍꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯌꯥꯊꯪ ꯉꯥꯛꯄ ꯑꯗꯨ ꯈꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯉꯥꯖꯔꯒ ꯍꯤꯡꯕ ꯑꯗꯣ ꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏ one time occurrence ꯅꯠꯇꯕ ꯍꯦꯛꯇ ꯅꯣꯡꯃꯒꯤ ꯌꯥꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯕꯨ every moment every day ꯑꯁꯦ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯁꯤ aduna Jishu Krista asina aikoigi punsida mahakna center of our life oihanse maning desu mabu lebhanse mamang desu mabu lebhanse mayai aduda aikoigi side adusu Jishu Krista bu leihanse aikoina mayai da leise adu oirabdi ichininaw sing aikoigi mangda lakpa awaba kaya Jishu Krista na bigini ngak thok bigini ko aduna mahakpo aikoigi center of life oihanse our eyes ko our thoughts our goal will be set on him aduna Jishu Krista na aikoibu ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯁꯦꯟꯇꯔ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯈ꯭ꯔꯕꯗꯤ ꯃꯥꯅ ꯌꯣꯝꯁꯤꯟꯕ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯀꯅꯥꯕꯨ ꯎꯔꯤꯕ꯭ꯔꯥ our thoughts ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯋꯥꯈꯟꯗ ꯊꯣꯞꯇ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯁꯦ ꯀꯔꯤꯔꯥ ꯄꯨꯝꯅꯃꯛꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯝꯖꯤꯟꯁꯦ ꯍꯥꯏꯅ Hebrews 12:2 ꯑꯗꯨꯗ ꯑꯩꯈꯣꯏꯅꯕꯨ ꯑꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯗꯨꯅ ꯂꯩ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯍꯥꯞꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯂꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯃꯤ ꯀꯅꯥꯕꯨ ꯑꯣꯏꯔꯕꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯃꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯕ ꯉꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯊꯝꯂꯤꯕ ꯄꯥꯟꯗꯝꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯔꯒ ꯆꯠꯄ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ Hebrews 12:2 ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯍꯥꯏꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯔꯣꯏꯕ ꯑꯥꯔꯠꯁ ꯐꯥꯏꯅꯦꯜ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯏꯇꯤꯍꯥꯁ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯀꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯗꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ battle for the mind ꯍꯥꯏꯅꯦ ꯋꯥꯈꯜꯒꯤ ꯂꯥꯟꯐꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯊꯣꯞ ꯑꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏ ꯑꯀꯣꯟꯕ ꯃꯇꯝꯗ
ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯝ ꯑꯁꯤꯗꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯌꯥ ꯑꯁꯤ ꯍꯥꯟꯅ ꯊꯣꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯃꯤꯕꯨ ꯍꯥꯟꯅ ꯊꯤꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯃꯤꯕꯨ ꯈꯨꯠꯅ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁꯤ ꯍꯥꯟꯅ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯀꯔꯤ ꯍꯥꯏꯕꯤ ꯑꯩꯈꯣꯏꯕꯨ ꯑꯦꯗꯃꯣꯅꯤꯁꯟ ꯄꯤꯕꯤ ꯑꯩꯈꯣꯏꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕꯤ ꯑꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯇꯥꯛꯄꯤ Philippians 2:5 kari hai. Let this mind be in you, which is also in Christ Jesus. Jishu Christ ngonda leikiba adugumba wakalon adumak na koi ngonda leiba oishnu hain Apostle Paul na haibi. Adumak ne ichini nausing. Aikoi da su Jishu Christ gi wakal mak tu aikoi da leihan ba darkar tai. Jishu Christ na kanabusu tukkachaba kanabusu haithigiba kana haithigiba kanabusu phattaba tawkhiba leite. Magi wakal ase miyoibabu karamai tawredi kanbisira nungsibiba kanbiba mateng pangbiba adugumba wakal duna thanki. Madu singi wakal adumak aikoi da su leishinu haina apostle na haibiki. Aikoi da manchi leiba ngamnanaba aikoi hotnaba tai. Aduna aikoi gi wakal sang asibu yo control tawraga puri bani ichini nausing aikoi na loina khange aikoi gi thop ta aikoi gi wakal da thorak pa aduna aikoi thabak oina ngasi pang thok tuna lairi bani ka sumaina hai our actions reveal where our thinking process is aikoi na kri khalibra hai bado aikoi gi thabak ta gi uba ngamme hai ka nang na ngang liba wangang nang na tawriba tabak nangna set chariba pumnamakse nangi wakhal adubu rebuild phongdokpani haine adu oirbade aikhoigi wakhal ase phajana aikoi control tawba tai Jisu Christa gi wakhal adu leihan batai adu oiradi every day niti every moment pungja mikup khudingda aikoi Jisu bu kiba ngamgani Jisu bu seba tawba ngamgani Jisu bu aikoi honor tawgani respect tawgani magi yathang adu inba ngamgani aduna masise niti gi oihananaba niti gi oigadaba Pungja khudingi oigadaba madugi maramna Ishorgi Jisu Christage wakhalon adumak aikhoida leihangadabane habase ngasi Okay hojikti aikhoina Ishor bu nungsiba I mean Ishor bu kiba haibase karino haibada aikhoina khangkhre Ishor bu kiba haibase Ishor bu respect tawbani Ishor na haibadu inbani Ishor ge damakta niti gi aikhoina hingba adubuni haibase aikhoina khange Ishor bu kiba haibase mana dandi pirini haina kiba natte adubu Ishor bu kiba haibadu simply to love him nungsiba adune adudi hojikti how can we give glory to God Ishor bu kramaina matik magun chawkhat hansira Ishor bu matik magun Ishor gi matik magun chawthok hanba haibase karino haibada aikhoina yengse giving glory to God ko Ishor bu matik magun chawthok hanba haibase karino First Corinthians ki 10 ki verse 31 adudi yengba matamda Bible na smahaina Therefore whether you eat or drink or whatever you do all to the glory of God maram aduna nakoina chaba bu oiro thakpa bu oiro aduga nakoina tauba khuding thabak khuding da ishor gi tauba khuding thabak khuding da ishor gi minglen chawkhatningai ishor gi matik magun chawkhatningai nakoina chagro ko thakro ko tawkro ko haina apostle Paul na Corin gi singluk ta haibi ki madumak ngasi gi aikoi nangi church ta aigi church ta aikoi pumdamakta ngasi apostle Paul na Bible na aikoi dasu nang na chabada nang na thakpada nang na ngubada ishor gi minglen chawkhatna ba taw karira ishor gi minglen chawkhatna ba aikoi na taw ba haibase We give glory to God by accepting His forgiveness and by living according to His principles. Asine, Ishor gi minglen chawkat han bai base kari sunate Jisu Christ na ai gi damakta Calvary cross ta I taraga magi in ai gi base kokpi khibani ko forgiveness of God. Ishor na ai bu kokpi khibani ko haibda accept to ba ikoi losin ba aduga loina na according to His principles. Ishor gi apamba mahaki yathangi makha da ikoi ne hingba ado Ishor gi matik magun chawkat han bane hai. Chini nausing. Jisu Christ na nangi damak sibi kre habado nang accept tawraga magi apamba punsi da nang hek hingba hawkraba nang ne ishor gi minglen adubu chawkhat han kraba ni habse akoina khangse Okay First angels messages aduda ahan basargadut aduna lawrak khiba adugumba afaba wapau aduda kri hai ishor bu respect tawo ishor bu kiyo aduga praise him haine amuka mak bu yamna thagatlo haine Revelation 14:7 aduda we should praise and honor God aikoina ishor bu
ꯊꯥꯒꯠꯂꯒ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯖꯣꯁꯨꯋꯥ 7ꯗ 1 ꯁꯦꯃꯨꯑꯦꯜ 6ꯗ ꯖꯦꯔꯦꯃꯤꯌꯥ 13ꯗ ꯑꯗꯨꯒ ꯃꯥꯂꯀꯥꯏ 2ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯃꯍꯥꯛꯄꯨ ꯄ꯭ꯔꯦꯁꯤꯡ ꯀꯣ ꯊꯥꯒꯠꯂꯒ ꯃꯥꯒꯤ ꯃꯤꯡꯂꯦꯟꯕꯨ ꯆꯥꯎꯈꯠꯍꯟꯒꯗꯕ꯭ꯔꯥ because maramdi he is our judge maramdi mahak ase aikoigi wayal bichar gi mapune haine ko ichin dinausing adu oirabadi aikoina mabu thagatpada mase matik chabane ne mahak ase wayal bichar gi mapune aikoina first angels adu da ubase bichar haukhre ko aduna nakoi ishor bu kiyo magi minglen chawkhat han karo bichar haukhra badu jisu ne bichar mapu oiribase nang na jisu christa bu ikai khumna rabadi nungsi rabadi magi haiba illabadi mahaki minglen adu nang chawkhat han karabane minglen adu chawkhat han bagi darkar yam taye maramdi mahak na nangi judge oikrabane bichar mapu oikrabane aduna mahakpo aikoi ikai khumna ba haibase it is kari haisira it is a must oigadaba thabak ne ko ase oigadaba thabak ne okay aikoina when we put god first aikoina ishor ba hana hek da ko aikoi gi punsi da ishor gi aning ba aduda ishor nang na aigi punsi da nang na ahan ba oi han ga hek thamkraba matam da we will want to honor him with the food we eat haine aikoina chariba chinja asina phawa ishor bo aikoi ikai khumna ningbagi wakhan do phawrakani haye with the clothes we wear aikoina set liba phiron asina phawa ishor bo ikai khumna bado aikoi utning lakani haine in our entertainment aikoina harau nungai bada kadai da aikoina chatlabasu pumna ma ase ishor gi minglen chawkar hanning lakani haine aikoina and in our friendships aikoi gi marup mapang da aikoi gi relation ꯑꯩꯈꯣꯏ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯐꯥꯎꯕ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯔꯝꯕ ꯃꯇꯝꯗ when we put God first ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯊꯝꯈ꯭ꯔꯕ ꯇꯁꯦꯡꯅꯃꯛ ꯅꯪ ꯏꯁꯣꯔꯕꯨ ꯉꯁꯥꯏ ꯍꯥꯏꯕꯒꯨꯝꯅ fear God ꯏꯁꯣꯔꯕꯨ ꯅꯪ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕꯈ꯭ꯔꯕ ꯃꯥꯒꯤ ꯍꯥꯏꯕꯗꯨ ꯅꯪ ꯏꯜꯂꯒ ꯅꯤꯇꯤꯒꯤ ꯅꯪꯅ ꯏꯁꯣꯔꯕꯨ ꯑꯍꯥꯟꯕꯗ ꯅꯪꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯅꯁꯨ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯅꯪ ꯆꯥꯎꯈꯠꯍꯟꯒꯅꯤ ꯏꯁꯣꯔꯅ ꯑꯁꯤ ꯆꯥꯒꯅꯨ ꯑꯁꯤ ꯃꯣꯠꯄꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯆꯥꯔꯣꯏ ꯊꯛꯂꯣꯏ ꯆꯥꯕ ꯊꯛꯄꯗ ꯅꯪ ꯀꯔꯥꯝꯂꯣꯏ ꯐꯖꯗꯕ ꯅꯪ ꯃꯑꯣꯡ ꯁꯨꯞꯇꯧ ꯇꯧꯔꯣꯏ ꯑꯁꯦꯡꯕ ꯏꯁꯣꯔꯅ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯑꯗꯣ ꯅꯪ ꯐꯖꯅ ꯆꯥꯔꯒ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯗꯣ ꯅꯪ ꯆꯥꯎꯈꯠꯍꯟꯅꯤꯡꯂꯛ ꯐꯖꯅ ꯆꯥꯔꯒ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯗꯣ ꯅꯪ ꯆꯥꯎꯈꯠꯍꯟꯅꯤꯡꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯤꯔꯣꯟ ꯑꯁꯤ ꯎꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯅꯪ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯌꯦ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯗ꯭ꯔꯦꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯎꯒꯗꯕꯅꯦ ꯍꯥꯏꯅꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯔꯥꯎꯕ ꯃꯐꯝꯗ ꯐꯨꯠꯕꯣꯜ ꯌꯦꯡꯕ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯑꯦꯅꯤ ꯐꯪꯁꯟꯗ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤ ꯆꯥꯎꯈꯠꯍꯟꯒꯅꯤ ꯅꯪꯉꯣꯟꯗ ꯃꯤꯅ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯎꯕ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞꯁꯇ ꯀꯣ ꯅꯪꯒꯤ ꯔꯤꯂꯦꯁꯟ ꯃꯔꯤ ꯃꯇꯥ ꯑꯁꯤꯗ ꯐꯒꯠꯂꯛꯀꯅꯤ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯣ ꯃꯗꯨꯗꯁꯨ ꯃꯤꯅ ꯎꯔꯛꯀꯅꯤ ꯑꯐꯕ ꯌꯥꯝꯅ ꯐꯖꯕ ꯔꯤꯂꯦꯁꯟ ꯑꯗꯨ ꯂꯩꯕ ꯀꯥꯟꯗ ꯑꯣ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯃꯤ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯗꯨꯕꯨ ꯃꯤꯅ ꯊꯥꯒꯠꯀꯅꯤ ꯑꯁ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯕꯗꯣ ꯑꯗꯨꯃꯛ ꯐꯩꯅꯦ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯠꯂꯦꯅꯦ ꯃꯥꯁꯦ ꯀꯗꯥꯏꯗ ꯆꯠꯂꯕꯁꯨ ꯌꯥꯝꯅ ꯑꯐꯕ ꯂꯝꯆꯠ ꯄꯨꯏꯅꯦ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯒꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯂꯩꯅꯦ ꯏꯁꯣꯔ ꯑꯁꯤ ꯐꯩꯅꯦ ꯍꯥꯏꯕꯒꯤ ꯃꯤꯡꯂꯦꯟꯗꯣ ꯅꯪꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯟꯖꯤꯟ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯑꯗꯨ ꯊꯣꯛꯀꯅꯤ We respond to God's love by giving glory to Him with and acts. Ko aikoina ngangliba wangang, aikoina khalliba wakhal asina. Ishorbu aikoina nungsiye, Ishorna aikoibu nungsibiba ado, aikoigi wakhalda, aikoigi wangangda, aikoigi thabakda, aduna aikoibu. Ishorna aikoibu nungsibiba gimapana. ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯏꯟ ꯔꯦꯁꯄꯣꯟꯁ ꯇꯨ ꯗꯦꯠ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯁꯦ ꯅꯤꯇꯤꯒꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯍꯜꯂꯒ ꯂꯩꯒꯗꯕꯅꯤ ꯀꯣ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨꯕꯨ ꯆꯥꯎꯈꯠꯍꯟꯁꯦ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯅꯪꯅ ꯍꯦꯛ ꯍꯤꯡꯕ ꯍꯧꯈ꯭ꯔꯕ ꯅꯪꯅ ꯍꯦꯛ ꯉꯥꯡꯈ꯭ꯔꯕ ꯅꯪꯅ ꯍꯦꯛ ꯁꯦꯠꯈ꯭ꯔꯕ ꯅꯪꯅ ꯍꯦꯛ ꯆꯥꯈ꯭ꯔꯕ ꯅꯪꯅ ꯍꯦꯛ ꯇꯧꯈ꯭ꯔꯕ then ꯅꯪ ꯑꯩ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨ ꯆꯥꯎꯈꯠꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯅ ꯇꯝꯕꯤ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯄꯔꯥ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ who can
fear God and give glory to Him. Kanana Ishorbu kanana karamba mina Ishorbu ikai khumnagadra karamba mina Ishor gi minglen adu chawkhat hangadra haibagi matangda ekhoi haina yengsi ko revelations overcomer revelation phongdok pi bada overcomers lan ngamlak pa haiba singse kanara karamba mina Ishorbu respect tawgadra karamba mina Ishor gi minglen adu bu chawkhat hangadra ekhoi ni yengse Revelation 14 gi 12 ta ekhoi amukan ngasai chu pakre. Here is the patience of the saints. Here are those who keep the commandments of God and the faith of Jesus. Ka sarga changdaba asengba mi sing adudi kana kana ra ishor gi yathang sing ngakpa amasung Jisu Christ gi thazaba leiba sing aduna oigini haina haibikre. Okay. The only way anyone can keep the commandments of God then or now is through the faith of Jesus. Asisung asai hai kare. Ay koi ne yathangak pangambagi lambi ase kanagi mapan ngamgadra harga. Jisu Christ gi thazaba ado ay koi ngonda leiba kanda khakta ngamgani hai. Masi ay koi kra munnata se sininaw sing. Nang na Jisu bu thazabgi yathangak pangamba adu khaknataba. Adu bu maru oy Jisu gi thazaba makto ay koi gi punsi da leiba kanda yathang sing ase ay koi na ngak pangamgani hai. Revelation 14:12 it is not faith in Jesus. Jisu bu thazaba adu khaknatte. Hoi masisi yam important ne Jisu bu thazaba haibse. Adu bu madu khaktana oiraroi haye. But it is oiraroi haye. But it is the faith of Jesus. Adu bu masidi Jisu gi thazaba do aikoi da leigadaba. Asi yam maru oibane. Asi yam maru oibane. Maramdi Jisu gi thazaba ado aikoi ngonda leirabadi we can be an overcomer. Aikoi su lan ngamba oigani hai. Mana lan ngamlak khibagumna aikoi Christian Satan gi kallaba athemba aduda triumphed lan ngam khibagumna mai pak khibagumna aikoi su mai pak pangamgani hai. Karamba matamda Christ gi thazabado aikoi ngonda leiba kanda. Aikoi na Jisu bu thazaba aduna adu khaktan it is not enough maduna oklam dre isin inaw sing. Asise para anawbuni aikoi gi damakta aikoi phajana munna khanjin se masida. Aikoi na Jisu bu thazaba adu khaktana okte. Adu bu Jisu Christ gi thazaba makto aikoi ngonda leihan gadawani. Maramdi Jisu di ma gi thazabado adok matik kanbagi maramna taibang pan asida miyoi pok oina aikoi ga sahi kuntra he na hinglam lobusu nong mata su pap ta khide yengo ma gi thazabado aikoi gi thazabadi aikoi na Jisu bu thazare haina ngasi lep lebsidi aikoi gi thazabadi nitti gi pungsing khuting gi aikoi pap tauduna laye aduna asengba mak aikoi sarga chatpa mi oise hairabadi Christ gi thazabado the faith of Jesus abada aikoi ngonda leihan gadabani hai aikoi ngonda leihan gadaba. Okay, the one who keep God's commandment and have the faith of Jesus can fear God and give glory to Him. Adu oirabadi hojikti samlapna kana no Jisu Christ bu kiraga kai khumnaraga nungsiraga magi yathang ngak pangamgadaba sing amasung mahaki matik magun chawthok hangadaba sing adudi kanara hairabadi masise Christ gi thazabado aikoi ngonda leiba mi sing aduna ngamgani hai. Ka Jisu Christ gi thazabado aikoi gi punsi da hek leikraba isin inaw sing aikoi soidanamak Jisu Christ bu respect tawba ngamgani magi yathang sing adu ngak pangamgani miyoi bagi punsi nadi ka sinner as you and me papi nang ay gumbanade ishor gi yathang ase phajana ngak pangamba haibase masi impossible ne oi thok tabane adubu Christ gi thazabado aikoi ngonda leikrabadi it is possible asingam gadabani hai asingam gani hai adugumba singam gani hai adugumba sing adubu lan ngamlak pasing haina revelation na hai Revelation 2:3 the seven churches ta singlup tareta Jisu Christ na haibado kanagumba lan ngamlak pa overcomer sing da aina asi pigan adu pigan ada pigan promise yam na tawbi ki adu lan ngamlak pa sing do kana oigadra Jisu da thazaba sing do nakhe Jisu bu thazaba amasung Jisu gi thazabado aikoi ngonda leiba sing aduna overcomer lan ngamlak pa sing oigani adugumba mi sing aduna Jisu bu nungsi gani adugumba mi sing aduna Jisu gi matik magun adu chawthok halaga hingba ngamgani hai. Okay, loiselakpada are there things in your life you desire to overcome? Isininaw sing nangi punsida ay gi punsida as ay asidagidi lan thokningida haibagi apamba leibra chaba thakpadabu oiro jinjak dabu oiro nangi phizet dabu oiro nangi wangang sangang dabu oiro nangi relationship dabu oiro nangi saugan babu oiro ko phadaba wakhan khangan bagi oiro ai asid gidi ai lan ngamninge da hairaga khallaga hotnaraga leiribra Matthew gi Bible da ekoi ni yengba ganda ko
ꯑꯩꯈꯣꯏꯒꯤ the spirit is willing but the flesh is weak ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯁꯣꯜꯂꯒ ꯉꯝꯗ꯭ꯔꯒ ꯂꯩꯕ꯭ꯔꯥ ꯂꯥꯟ ꯉꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯁꯤꯡ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯡꯒꯜ ꯈꯛꯇꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯉꯝꯂꯔꯣꯏꯌꯦ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯊꯥꯖꯕ ꯈꯛ ꯑꯗꯨꯅꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯍꯟꯁꯦ ꯀꯣ ꯖꯤꯁꯨꯒꯤ ꯊꯥꯖꯕꯗꯨ ꯂꯩꯍꯟꯁꯦ ꯖꯤꯁꯨꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯁꯅꯨ ꯍꯥꯏꯔꯗꯤ total surrendering of our will ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔꯉꯣꯟꯗ surrender ꯇꯧꯁꯦ ꯏꯁꯣꯔꯉꯣꯟꯗ surrender ꯇꯧꯔꯕꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯒꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯥꯕꯠ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛꯇꯤ ꯄꯔꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯍꯩ ꯈꯔ ꯂꯩ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕꯁꯦ ꯃꯔꯨ ꯑꯣꯏꯅ Revelation 14 ꯑꯗꯨꯗ ꯁꯔꯒꯗꯨꯠ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤ ꯁꯔꯒꯗꯨꯠ ꯑꯍꯨꯝꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯞꯇꯥꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕꯁꯦ ꯑꯍꯥꯟꯕ ꯁꯔꯒꯗꯨꯠ the first angel's message ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ phrase ꯑꯅꯤ ꯈꯛꯇ ꯍꯥꯏꯕꯗꯤ ꯋꯥꯍꯩ ꯑꯅꯤ ꯈꯛꯇ ꯑꯩꯈꯣꯏꯅ ꯅꯩꯅꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯑꯍꯥꯟꯕꯗ fear God ꯏꯁꯣꯔꯕꯨ ꯀꯤꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ give glory to him ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯕꯨ ꯋꯥꯡꯈꯠꯍꯟꯕ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯇꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏꯅ fearing God ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯄꯥꯞ ꯇꯧꯔꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯤ ꯇꯧꯔꯗꯤ ꯃꯥꯅ ꯕꯣꯔ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯀꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯆꯨꯞꯅꯇꯒꯤ ꯏꯁꯣꯔꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯀꯣ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯎꯠꯄꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯆꯤꯟꯕꯥꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯃꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯉꯛꯆꯔꯒ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ incredible power ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯁꯛꯇꯤ ꯑꯗꯨꯗ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ his amazing grace ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀ giving glory to God ꯍꯥꯏꯕꯁꯤꯅ ꯀꯔꯤꯔꯥ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯄ꯭ꯔꯥ it is refers to how we live ꯑꯗꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯤꯡꯕ꯭ꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯕꯨ ꯆꯥꯎꯈꯠꯄꯅꯤ ꯆꯥꯎꯈꯠꯍꯜꯂꯦ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ glory ꯑꯗꯨ ꯄꯤꯌꯦ ꯍꯥꯏꯌꯦ the way we live ꯑꯗꯨꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ every area of our lives ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ area ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯅ impact ꯑꯁꯤ ꯌꯥꯝꯅ ꯂꯩꯕꯅꯤ from what we eat and drink ꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯕ꯭ꯔꯥ ꯀꯔꯤ ꯊꯛꯄ꯭ꯔꯥ ꯑꯗꯨꯗꯒꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯥꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯜꯂꯒ ꯀꯔꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯕꯗ ꯃꯇꯦꯡ ꯂꯧꯋꯦ ꯍꯥꯏꯌꯦ ꯌꯥꯝꯅ impact ꯑꯁꯤ ꯆꯥꯎꯅ ꯂꯩ ꯍꯥꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯕ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯕ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ what we view on the internet or television TVꯗ internet ꯑꯩꯈꯣꯏꯅ Google ꯇꯧꯔꯒ ꯊꯤꯔꯤꯕ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯅꯥꯁꯦ ꯀꯗꯥꯏꯗ ꯊꯝꯕ꯭ꯔꯥ ꯑꯗꯨ ꯄꯨꯝꯅꯃꯛꯁꯨ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯋꯤ ꯍꯥꯏ ꯑꯣꯀꯦ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯐꯪꯂꯕ ꯃꯇꯤꯛ ꯃꯒꯥꯜ ꯑꯗꯨ ꯎꯔꯒ ꯑꯣ ꯏꯁꯣꯔ ꯅꯪꯁꯦ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯒ ꯋꯥꯈꯟꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯥꯕꯠ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯉꯝꯒꯅꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯉꯝꯒꯗ꯭ꯔꯥ when we have the faith of Jesus ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯉꯣꯟꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏ ꯑꯗꯨꯅ the first angel calls us to live a God-centered life rather than a self-centered life. ꯑꯍꯥꯟꯕ ꯁꯔꯒꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯌꯥꯎꯅ ꯍꯤꯡꯕ ꯏꯁꯣꯔꯅ ꯁꯦꯟꯇꯔ ꯑꯣꯏꯕ ꯏꯁꯣꯔꯅ ꯃꯃꯥꯡꯗ ꯂꯩꯕ ꯏꯁꯣꯔꯅ ꯃꯅꯤꯡꯗ ꯂꯩꯕ ꯏꯁꯣꯔꯅ ꯅꯥꯀꯜ ꯈꯨꯗꯤꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯏꯗ ꯃꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯅꯨꯡꯗ ꯂꯩꯔꯒ ꯍꯤꯡꯕ ꯏꯁꯣꯔꯕꯨ ꯍꯥꯟꯅ ꯊꯝꯕ ꯑꯗꯨ ꯇꯧꯋꯣ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯀꯧꯕꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯉꯝꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯜꯐ ꯁꯦꯟꯇꯔ ꯇꯧꯕ ꯅꯠꯇꯕ ꯂꯨꯁꯤꯐꯔꯅ ꯄꯥꯞ ꯇꯥꯈꯤꯕꯁꯦ ꯁꯦꯜꯐ ꯁꯦꯟꯇꯔꯅꯤ ꯃꯍꯥꯛꯁꯦ ꯑꯥꯏ ꯍꯥꯏꯅ
kanna nganglubagi damakta ishorbu magi glory adu pidraga ishorbu respect tawdraga mabu hanna thangat kiba self center oibagini adugo Jisu Christ gi punsi di he humbled himself even to the point of that ko mana siba phawba yamna lu lupthana humble tawraga mak changki adu mak ekoi da hingba tai hai Spirit of prophecy da ekoi sister White the desire of ages ki page 668 takri hai all true obedience comes from the heart it was heart work with Christ hai ne hai ba in ba hai se kadai digi haurakadabano hai ekoi gi thamoi digi haurakadabani hai karamba thamoi Krista ga leiminna ba thamoi Krista gumna leiba thamoi adu digi wa in ba obedience hai ba se lakadabani hai chini naw sing aduna ngasi parase da ekoini ubase ishor gi mingbu ekoine kiba ishor bu ikai kumna ba ishor bu pamjaba ishor bu nungsiba aduga ishor bu pamjaruba ishor bu nungsiruba ishor bu ikai kumna ruba aduna ekoi mana haibase illaga magi pautak mayam magi yathang mayam se illaga leiba matam adu oigre aduga mahaki pautak sing adu illaba matamda adu khaktana okpa natraga aikhoigi punsi da practical way oina nungsiba ishorgi thaujal adu mi mayam da hingdokpa uhanba ko ishorgi minglen bu nangi chaba thakpada nangi setpada nangi wangang sangang da nangi thabakta nangi wakhal pumnamaksa ishorgi minglen bu taktana thagatlaga laigedabani haibase aikhoini uba phang maramdi ishor ase thagatpada matik chabani maha ase aikoi wayal bichargi mapu oidana laye ko wild bichar gi mapu oidana lay kanana ishorbu kiba ngamgani kanana ishorbu matik magun pi thok ngamgani hairabadi ishor gi yathang ngak laga leibasing amasung Christ gi thazaba du leibasing da asi sing ngamgani hai tabi krabana koi mayambu ishorna thoidok hendok pa bor adu piner biraga ngasi digi amuka nau hongnana ishorbu nungsina ishorbu ikai kumnana ishorbu pamjana aikoi hingsi madu tawraba kanda aikoi ne ishorbu haiba ishorgi haiba inba oina magi yathangak laga magi appamba punsi adu de hinglaga magi anningba wakal adu de aikoi na khanba ngamlaga mahakmak kumna hinglaga overcomer lan ngamlakpa mi oina sargada changba ngambagi bor adu ishor na mayam da pinabi sino haibasa aigi prathani tabi krabam na koi mayam gi matakta ishor gi bor adu nong chubugum na haithabi rasino amen